पाउचेरी युमफम ओइबा मरुइबा पाउ खराब द तौजरी वैक्सीनेशन का मरी लेदना थौरांग पुंबा सेम साबा लोइरे कापकदुरिबा वैक्सीन असी आउसुक फाउबा साइड इफेक्ट थेंगनद्रे कापलका येंगलसी नेशनल हेल्थ मिशन मणिपुर कोविड वैक्सीनेशन की दमक हेल्थ का मरी लेनबा सिंह थौरांग लोइदुना लेइरे हाइन एडिशनल चिफ सेक्रेटरी पी बाइफाइना फोंदोखरे ngasi family welfare conference hall de pangthokpa paugi mifam amada baifhaina ai mifam khudimang da lainga da lokholakpa thorang sing da mateng pangbiduna voluntarily covid vaccine kapthokpio ngarang manipur da covid-19 gi hidak covishield dose lising jangkhemari yaurakhre ngasi dagi center tara da yohana na thorang tawkhre health ki mioising siam saduna leire hayeng phawbada center tara da vaccine asi jahollaba matung tha asigi se tara ga taruk ki ayukta Manipur की CMN Birenda Janimsta State की ओइना वैक्सीनेशन औनबा हांगदोकदौरे Ministry of Health and Family Welfare na Center tara leblakpane madugi matung ina RIMS Janims Sija Thawbal Chandel Ukhrul Senapati Tamenglong Soshanpur amadi Bisnupur District Hospital ne vaccine masing asi RIMS da khwaidi ki yamgane chawrak na lising ahum satrit tara thamgane Janims da chawrak na lising amaga chani pan Sija da lising amaga chani atopa district hospital jing da chawrak na vaccine dose chani dekina samri humdrag humdai phawba thamgane Janims da laiba center da two-way communication facility thamgane masida hidak ki maram da hangningba angba yagane atopa center sing da asigumba facility Leiroi center amada nongmda mioichama vaccination tawgane covid vaccine asi dose ani thokna hanba kapkhraba matung numit kunipan leiraga ani suba dose kapkadabane RIMS kidi nongmda chama chama kaptuna leirabade numit kunthra ka tarit ni changlagane madudagi ani suba dose amuk nongmda chama chama kaprakpadana masigi issue asi yenglaga RIMS ki oina chani phawba kamnaba khonari haujik duty da leitaba doctor sing di ahanbagi vaccination asi tawbada yauroi Manipur na pangliba vaccine asi Covishield asi Serum Institute of India punena sabani adubo vaccine asi Oxford AstraZeneca vaccine Oxford AstraZeneca na puthokpane masi UGN approved tawkhiba amade Dr. Hangba prefer toba vaccine Manipur na asiguma vaccine phangba asi yamna lebak phabane ahanba dose vaccination tawkraba matung amade anisuba dose ki sayul ani loiraga su covid ki SOP di thadokpa yade aina pawtak pirage Eikhoina hena saksiliba makai Eikhoigi yai phabu oigane maramaduna mahausagum social distancing thamba mask uppa khutsa ningthijana hamdoko mathau tai state asigi damak lising yankhai mari dose asina loidre makhatana anisuba dose ki damakta vaccine lakhigane Bharat ki Serum Institute of India na yanthokiba asi chawrakna lak yankhai ga taruk dose rom tamakne maramaduna pakhaningai oide vaccine asi kamna bagi dam ahanba khutong chaba asi healthcare workers singne mathangda jona January ki chechet kunganipan phawbada amuk frontline workers sing da kapkadori bane mathangda sahi yankhai ki mathaki miyusing da kapkani marirak suba stage da sahi yankhai ki makha adubo ko morbidity oibasing da kapkani vaccine kapaki maung asi yamna sanglabasu singthaning oiba vaccination amadi oiragane January chechet taraga taruk da Bharat pumbagi oina kapkadoriba vaccine asi malem da khwadigi chawba vaccination oigadori bane Paugi mifam aduna National Health Mission Manipur ki Mission Director Dr. NHM ai Covishield asi hauzik England Brazil da amadi South Africa da sinari leibak ahum asi da vaccination se health worker khak natana mifam kudimakta kable vaccine asi ki kain ba side effect hauzik phawgi oina thengnadre hauzik phawgi oina safe oiba makhal ki vaccine ne England gi mioisingga Eikhoigi mioisingga mannadabana side effect khara leigani natragana leiroi aibasu aiba ngmde adobo kaplaga yengsi mipum kudimagi punsi asi atangbane karigumba ama thorakpa tarabasu madugi namakta sem saduna leire vaccine asi health worker ni kaptaba yaroi habagi force leite masidi voluntarily masana thoraktuna kapkane masi miyamgi khalaga kapkadabane masana khangda vaccination tawbiyu leingakna lokholakba khongthangta mateng pangbiyu aike barakasida mai loisang singa hangdoknaba leingaki Firep ngasi Louragani Rajen COVID-19 ki lai chatna maram oiduna tha tararom thonglon tuna laklaba mai sangsing hangdokna palenga ki Firep ngasi Louragani saliba January tha asigi marungda mai tamba hona na bahunagani haina Edcn.Minister Firep rajana phangdokhre school phagatan si mission ki makhada nauna sagatpa
Singhat High School ki building sangkabagi thoramda Minister Rajena hai COVID-19 bharap orga school da classing tawgadaba Mairoi sing COVID taki ngakthoknanaba online classing tawbane Mairoi sing online class tawbagi khudongchaba lawraga mobile game sanaduna matam lenbadagi lairik kawkigedra kinare apikba classing di promotion piba yabana karisu akaiba leitrabasu class 10 amade 12 ki oina di exam tawdaba yaroidabana January tha asigi social distancing auraga class taunanaba amade March natragana April tha da exam taunanaba Firep Louragani aira Minister na makha takhe Minister na high school phagatna mission ki makha da constituency sing da school amamam semgat pagal loinana atei Firep singju semgatnaba atei school singju semgatnaba lengakna survey tawba loire Lengakna school sing building sing hengsil amade building phataba sing PAP meeting na puthoklaga PAP meeting da puthoklaga semjin sajina na banatragana semjin na banatragana sakat na bathabak lokhatlagani haike Lengaki school sing amade infrastructure sing phibam chadaba kya leire mamang ki lengak school sing gi infrastructure semkat pada pukning janglamde maram masina lengaki school sing gi building sing semjin sajan bagi tangai fadaba lakpane haike School sing infrastructure pan bagal loinana out po oja sing thajin gani aina minister na makatana phangdokhe atop pau amadana huwan da lakadaba WSU gi team dagi member ani covid positive orakpadagi Singapore da lehaure COVID-19 ke haurkham sing adu thijanana ba huwan city dangasi sagol senumit thunglakiba World Health Organization na losing ba team ab gi member ani coronavirus antibodies kidamak test over the positive oibadagi Singapore da lehaure aina Global body aduna phangdokre team adugi mioi 15 mak makhoi mayum leibak sing thadok tringai gi mamangda test tawbada laina adugi damak negative oiki amasung Singapore da transit damakatana test amuka tawkhe nucleic acid test sing falsing adu negative oiki aduba member ani gidi coronavirus antibodies leiba utki aina Geneva da leiba agency aduna tweet amada aike Pakistan da Hindu laisang thugai pagi police official taragani thoi dismiss Loukhre Pakistan ki Khyber Pakhtunkhwa province da radical Islamist party amagi member singna lusing ba mioi khutpu amane Hindu laisang ama mai thakiba adugi matangda inquiry report ama laisang adu ngakpada mathau thasaki dabadagi maral phanglaba police official taragani thoi provincial government aduna thabakdagi dismiss Loukhre Thaudok aduga mari laina government na police official kunthraum doigi sahi amagi service to kaktatke district adugi Karak district ki territory khungkang da leiba laisang adugi sahi liraba building adu renovate taunaba local authorities ki ayaba phangki amasung laisang adugi nakande Hindu community ki mioisingna nauna sagalaki basaruksing adu mioi khutpu aduna December kunthra da attack tawkibane Kohat region gi Deputy Inspector General of Police Taif Hafiz Jimana Thaudok aduda Tijanab Inquiry Officer adu oina Superintendent of Police Investigation Wing Zahir Sahabo hapki amasung kayol amaki manungda report thagalakna bakhangan ke Zahir Sahana police official humpram dogi mathakta Tijan ki amasung makhoi ki official duty sing pangthokpada thausa dabaki maran singda makhoi taragani thoi thabakti ki dispense tawna ba recommend tawkhe Masida sunatana police official kunthrom dagi sahi amake regular service kaktana basu report aduna recommend tawrakhe officer aduna frontier reserve police Kohat ki superintendent of police da lahuri ba person kudipan adusu khara ayang bajarak simpinana ba aiba oda recommend tawrakhe thabak dagi dismiss tawki ba police official tarakani thoki marungda Terry police station ki station house officer amasung assistant sub inspector yaure sanabagi pau amada Paris Saint Germain na Marcelle bo ani amada maithiba piduna France Super Cup ki title Loukhre Soklubadagi alakhraba Brazil ki star Neymar na penalty ki matingna goal ama chanbangamduna lens da yimsaga chanabit sana ki France Super Cup ki final da Paris Saint Germain na Olympic di Marcelle bo goal ani amada maithiba piduna title Loukhre Brazil ki forward Neymar mamang chahi ki December thagi mayai chanchalakpada khongning chokpadagi sana ba leptuna lakhibane Magna ahanba half the team asigi sanaroi Mauro Icardi na chankiba goal aduda mateng pangduna makoi ki team bo tournament asigi title lahonke League 1 ki sathriba season asida phajaba ngamdana leiriba Mauro Icardi na France Super Cup ki ngarang athengbada sanakiba final match asigi minute kunthraga mapan chatpada Paris Saint-Germain ki maikedi goal ama chanduna ahanba half loisin khiba phawbada ama sunuda mangjin thakhe sanabagi hupumaga suba minute ta PSG ki sanaroi Angel Di Maria ki Mahut Neymar na silake
Neymar komja lising ani kun mathoi ki oina garang ki match asida ahan poina saruk yakhe sanabagi apiba matam loike da minute manga watlinge da PS gi sanaroi Mauro Icarnina Marcel lagi sanaroi Johan Pelena makoi gi penalty box manung da tuan lubadagi match referee na PS gi favor da penalty ama peke penalty kick adu PS gi sanaroi Neymar na goal onthok tuna ani sono da mangjin thabang amanduna title lobagi lambi sunak chalanke match ki apiba matam loike da minute am khwalinge da Marcel lagi sanaroi singna chatharkip attack amada Florian Thaubin na pirakpa pass amada teammate Dimitri Payet na goal ama handok pangam khrabasu match apiba matam loisin khibadage besasi PS in the goal ani amada mai papangam tuna France Super Cup ke title lobangam ke PSG gi anoba coach Mauricio Pochettino gi makada match hom sana badangarange match asina mahakna pham parakpagi anirak suba mai pakpo oire nagala maromda Delhi da Nungthil Pobobta mioi ama Kaptuna Hatkhre Delhi da Nungthil Pobobta mi hatpagi khwaidigi nogba thodokta mioi anina masagi sahi yangkai surapa mioi amabo Nongmeina point blank range da Kaptuna Hatkhre thodok pumbadu CCTV footage da uba phangkhe ngarang numit jungba matungda awang Delhi ge Jadrapat da Rise Ansari ko mioi aduna mai mapan da leptun leiringai da mioi ani laklaga wari sanake amasung khanghaudana Mr. Ansari ga thangnana lepa mioi amana Nongmei ama satolaga mahaki makokta kapkhe Mr. Ansari Kudakta mafamdagi hospital da pukhatki adubo siri aina lakhe aribada content asiga maro aiba pau khara asiba paudam jariba Manipur local news YouTube channel amade Facebook page asidagi yangbi pupuna makpatha jari channel achina dum da kanirabadi subscribe to video sina subscribe to biro loinana like and share to busu ka bigunu puna makpo amukhana thaga jari